Dongan Facebook account amasung page sing the thagnarapa post video khar mayam da share tawjaraki ahanbada nganba khuman sandam haina leriba Facebook account aduna thaglakpa post ama share tawjage handak marak lam khuding ayambana yumthong khudingi paisa asuk pi da yaroi haina arambai na paisa kai hairiba lawriba khairiba adu arambai tengo unit 58 cobra chalauga hiram amata da mari lenade unit 58 cobra chalauna khangjai madudi lan asina maram oirega miyam yamna ware wanaraba matam sida amuk miyam da wansillaga paisa khaiba haibasi miyam da awaba hena pibini haina lawjai Kanganjariba control room 80 unit 58 cobra chalo haina mahakna share tawragli atopa post amada kwa kaithel 360 haina leriba Facebook page adu thaglakpa post ama mu share tawjage date 28 September da kuki taba jaga singda total shutdown laukthokre क्योंकि इनपी मणिपुर हाना नोटिस का लोइना ना शेयर तवरगली अदुगा सी मतंग सिदा वफम अमखक थमजगे मधुदी कुकी की ओइरिबा organization CSO singna akhoi arambai tengo gi luching porel korongan ba khumanna tang kunipan ngai ba ngamdre haina thagalakpa post aduda khudong chaba lawraga tang kunipan da maitai singna kuki tawa jaga singda attack tarogani haiba nama thongduna school keka suti thagi bagi notice khara thoe haiba thengna maram aduna tang kunipan gi matang da social media sing amasung Facebook kekada thagat pada makoina khudong chaba lawgadore maram aduna thagat tabana phagani haina mayang phom da khangan jari atopa pau amada Myanmar gi official recognize toba ethnic tribe chamaga kunthra ma manung da kuki koba tribe yaramdre maitai kathe 34 subada yauri haina mayamna share tawnaragli Maka chatharakpada wildlife trafficking tawba miyoi ama lamphel police na phagatkhre langor game village dagi wildlife trafficking da chenaba miyoi ama lamphel police na phagatkhibga loina na sa singsu rescue tawba ngamkhre police dagi phangba report amagi matung ina pharba miyoi adu more ward number 4 dagi premjit takhelambam chahi kunthra apokpa laikhidraba ibotombi kawi haujingna langor game village da laibini haire rescue tawkhraba Banded palm sibet amadi white bro black langur adu forest official sing da khusin nakre haina pau asina makha tare makha chatharakpa pau amada Bablu Loitongbam makha tana public platform da thorakpa yaroi haina mayumda chatuna warning tawkhre human right activist Bablu Loitongbam makha tana public platform sing da thokpa yaroi haina ngasi ayu maitai lipul gi thomi sing na mayumda chatuna warning tawkhre haire Imphal West District ki manung chanba kwakaithel thiam lakai da leiba Bablu Loitongbam gi yumda ngasi ayu maitai lipun gi thomi sing na chatuna mahak amu hanna public platform sing da thogalakpa yaroi haina imung manung gi mioi sing da section ba wa thamlakhibani haire Banbaya abadi human rights activist Bablu Loitongbam na kuki militant sing da mateng pangi haina maral si bagaloina na mahak punna thabak tawminari ba mi sing na mangondagi lapna leina ba maitai lipun na ngarang press media gi khuthang da akan ba wakfam thamkhiba laikhrabane maitai lipun gi maikai dagi thamkhiba wafam gi matung inna Bablu Loitongbam na maitai ama oirega kuki immigrants sing da phone na mateng pangduna hojik thoriba irang asisu maitai na hobani haina aran ba propaganda kya sandoragli masida sunatana tampaki mafam singda church amata leitre haiba wafam mahakna aranba mongda national media da phongdokhiba laikhre mamangda su Bablu Loitongbam PDF women wing gi commander nupi ama imphal manungda laifam chafam piduna lotumna thamlambagi wafam laikhrabane Bablu Loitongbam na advocate amadi Manipur maitai Bangalore association ga pullaga maitai amadi kuki gi mifam ama pangthoknaba khonariba asisu ledaba khanghankhibani loina na Bablu Loitongbam na miyam gi mayokta thabak torakpa taragadi miyam gi ihau amasu lakpa yai haina section wat thamkhe atopa post amada explore Manipur na thaglapa post ama muk share tawjage ahanba oina pangthokadaba bare knuckle fighting BKF boxing da Indian represent tawduna sanaroi bambam saruk yaragani haujik phawba mahaki lamba laitri mahaki thauna Atangbani sanagadaba match asi yamna akiba match ni all the best brother bambam hai bagaloina na bambam gi photo upload tawragli atopa post amada kwa kaithel 360 na thagalakpa post ama muk share tawjage kuki singi union territory natraga separate administration demand adu oithokpa yaba demand nate aduna wari sanaduna waroisin puraknaba honagadabani Assam Rifles haina thagalagli
Atopa pau amada Indian Army ki wafam angakpa poi MP Bimol Indian Army ki 3 Corps Spear Corps ki maikaidagi S ki khuthangda Manipur da train tawraba kuki militant chamapan changlakre haiba adugi marik chumba report piraknaba Manipur ki security advisor Kuldip Singha da khangalakba angakpa poi haina MP angomcha Bimol akoijamna phongdorakle MP Bimol akoijamna mahaki X thadorokpa warol da paumising unaba amada security advisor amadi unified headquarter Kaman ki chairman Kuldip Singhana ningthi na train tawraba kuki militant chamapan yumthang nareba leibak Myanmar dagi Manipur da changsilakre haiba Indian intelligence ki input amaga mari leinana tha asigi tara nipan da chief secretary ki conference hall da strategic operation group SOG gi oiba mifam pangthoktuna kupna khanabaga loinana laukhatpa yaba thabak laukhatle haina phongdokhe wamising unaba aduda security advisor Kuldip Singhana hairiba SOG gi mifam aduda CRPF yauna Central Police Organization ki makok thongba official sing Indian Army ki yankai suba Mountain Division Red Shield Division ki CO Assam Rifles South amasung East ki IG Singh asi Indian Army ki Star ani amasung ahungi General Singh ni samna military boss Singh ni adubo Indian Army ki 3 Corps Spear Corps ki maikaidagi kuki militant chamapan Manipur changlakre haiba asigi Army ki maikaidagi phangba laite maram asina train tawraba kuki militant chamapan Myanmarom-dagi Manipur India side ta changlakre hairiba asigi detail report ama piraknaba security advisor Kuldip Singha da khangalakhiba asi angakpa poi SOG gi mifamna saruk yakhiba high ranking military officer sing aduna 3 Corps military bosses in charge ta khangalaktabra haibasi wahang ama oiri amaromda military establishment gi manungda communication amadi coordination lainadrabra haiba asisu 3 Corps gi wafam asina pohale security advisor singi manungda ahoba leiba asimakna Manipur gi irang asi losindana makhatana misi mina thoktuna leirara haiba sisu wahang ama oire haina su phongdorakle atopa post amada masbin haina leiriba Facebook account aduna thagalakpa post ama mu share tawjage makhada uliba photo asi money bag ka konana mayang Imphal Chirai dagi imanaba amana khunjabani hairi money bag adu da yoramba magi card singni atai atopa paisa na chingbadi amata yoramde mi asigi mingna khundrakpam sanathoi hai mayamna share tawduna misak asibu yonaba honabada mateng tawbiyu maramdi ruruba card sing yawbani na 9366595088 amukana nishingjage 9366595088 hairiba contact number asida call tabiraktuna lawbiraba yagani haina share tawrakli ngasigidi matang sida video si losinjarage channel sibu nuksibiduna subscribe tawsanbiyu haina nishingjari thank you